Maroiba Pau campaign for just and fair delimitation Sinduna delimitation amadi mikok thinabagi matangda political party singi mihu ching yawba mifam ama December 18 paktokadore. Manaba khunai puraklaga thong manana chawkhatnaba lambida mai onsinsi haina MLA KH lokena haikre. Puruk khudimagna laman singnabaki wakhalon thadoktuna nuksinana lairamba iramdam adu hanjilaknaba aikoi puna khona minase haina hanagi deputy speaker MK Preso Simrena haikre. Amade Bexit Bharat ki pandam yongna bahudokhiba Sansad Khel Mahotsav 2025 ngasi loisinkhre. Kurumjari ISTV pau ming tabiri besing butaram nokjari hauji pau santon pijari. Delimitation amadi mikok thinabagi matangda state asigi political party singi mihu ching yawba mifam ama lagliba December 18 campaign for just and fair delimitation JFD na sinduna pangthokadore. Mifam asida political party singi mihu chingna party ki khenaba thamdana saruk yanaba appeal tawrakli. Mifam aduda delimitation amade mikok thibagi matangda lawrakadaba aroiba warep adugidamak MLA singna mapung oiba thodang lawdrabadi awaba phibam ama mayok narakpa yai haina JFD na Jackson Warol JFD na paring nai na chatharakba census ki matangda khanaba mifam gi manung chana Imphal East ki Moirang Kampu Khewa Bazar da chathakiba campaign da loop asigi convener Jitendra Ningomba na phongtokre. Campaign aduda Maike adugi Mera Paibi amadi club sing maruiba Luchingba singna saruk yakiba thoram aduda Jitendra Ningomba na makhatana Lamdamasida NRC natraga Manaba Kanglon amachatna handriba phauba Manipur da mikok thibagi thawong amata chathaba yaroi haiba phirep hongba leite Manipur miyam na mikok thibada thingba leite adubu param chumna pangthokpiu haibani haiki. Lakadu census yumkok tiba amadi mikok tiba asa ayana sina kada mana makal ki equivalent oiba mechanism ma photography fawbudi haibadi mitop se khaduk ki fawbudi ekho census chokbo yaroi masi tarubu matamda hen thingnar kada awaba mayam su kala kanda masi library ba mari le ba kalu department sing si khanthbiyo haibase mari le ba department sing ka tumjeni Manipuri miyam khada Ethiopia no library ba political parties sigi academic state nam lepum toy for the future of the Manipur aduna Lady but Plum Singamari Renana, Lagi Tank, the Terechida, Koilamian, the Sangenda, Puntara, Matutamutamda, political parties in Goeba conclave before Mama on issue of the census and the delimitation. The Pantokani Ngasigi khanane naba mifam aduda sarugya kiba campaign for JFD gi finance secretary Sunil Karamna state amagi mikok masing thiba haibasi state adugi phibam yenglaga thigadabani karigumba state aduda charang naba phibam natraga natural calamity na chingba awaba phibam da leirabade mikok thibagi thabak paikhat payade Manipur gi oina su hauzik maitai kuki gi marakta Changna daba National Highway da Maitei Chatpa Yadaba na chingba Tangdu Laita daba phibam amada leiribani asigba phibam asida India lengang nambikok thina naba thaurang tawraklabadi chapchana thengnagani haike namduna mikok thiba hokrabadi state asigi Tangdu Laita daba phibam gi khudong chaba lauduna kuki singna makhoiga phurup manaba refugee singbu hapchin khibada kanana su thingba ngamloi mikok thibada yawkraba kuki refugee sing adu India ki citizen on kiba matamda makhoi bu mitop ni haina laubagi hak leiraroi asigumba kaya si leibana illegal migrant chingbu ningthina khandokpa loiraga niyom chumna mikok thibagi thabak asi kanglon chumna chathabiu phongdokhi Census sama tahu matamda 1948 ki census ekna matung ina section 18 da matung piri ba aina lana situation ya da bada mikok thiba yade je adu itadi sugumba situation ji yenga kana akhoi tawum changi housing lady ba phibam mayam jing je government of India na Manipur ki situation je khangna tawsalaga di khangna government of India thengna ba je koi mathok tai Manaba Kunai Puraklaga Thong Manana Chokhat Naba Lambida Mai Onsinsi Yengnaba Thambana Kanaba Purakloi Haina MLA Kuraizam Loken Haidi
Khaidem, Laiprakpam, Iram Sipai A, Iram Sipai B, Jongtham Kona Amasung Mutum Pibogi, Ahalaman Singa Unaduna, Watanaba Amadi, Ningtam Kudol Tambagi Tauram Amada, Wapamasi, Mahakna Punto Kibani. Iram Sipai Mayalekai Community Holda, Tongan Bamapam Adugimiam Amadi, Mutum Pibo Polling Committee na Sinduna Pangtok Patorum Aduda, Ahal Oiraba Sinda, Blanket Kudol Tamladuna, MLA KH Lokena Makatana. Rajniti dangam khai leite yeknaba thamdaba penthokpa amaga loinana thabak tauba kendra sigi chawkhat thoranga mari leinana thabak khara tauningbani haiki lamdam asigi hauzik oiriba phibam yauna khudong chadaba kharadagi mapung phana thabak tauba ngamkhidaba adu pangthoknana ba honari kendra sigi lambi sing ayambana turel mapan oibana plan kaya tawrabasu loisinba ngamdana leirakle wangoi kendra gi turel khongpan ayamba priority basis ta returning wall semgatnana ba thabak tawri haiki Wangoi kendra da laiba mi khudimaks ai mi ngakane bo lemnari bai koi si alam dagi la lepa nate ai so ai sona pirakpagi matam duni ra aina aduna ai koi hinglege matam da koi committee gi silenau sing laiba halama laibu sing yengna ba laiba na kari kana ba porkene nusina ba habina puna ki join na troma sida koi stade mo na board pi de mo na baton to roi ai wona board pi de mo haiganu sigi wakhalon thadokse chakotpa ma porakse hairagadi manaba khunai ma changi me imung manung nari te na dabana kaitoi de chakotpa hunati silenau nungsi na dabana chakotpa tapi hainari ni ma aduna tungi mirol gi damakta koi afaba tawse hairagadi mirgi penthokpa heba darka tai Jesus Christ na pokiba numit Christmas kumai lining ki chanabi amade harau tayambaga loinana ngasidagi haukre Christian lining chaliba singna ngasi ayok angan badagi manak nakpada leba church singda lining laisol gi thoram pangthokpana mapungweba thoram oike tampaki bafam singda su Christmas ki thoram ase pangthokhe mapungwena jingmairong da leba MBC Central Church Tangkul Baptist Church na chingba mafam singda ngasi Ayuk angan badage Christian lining chatpa singna saruk yaduna mapugi mingkai shonba thoni thoram pangthok payauna thoram sing pangthok naki MBC Central Church ta pangthok kiba duda outer gi MP oiramba NPP Manipuri President Lorho S Foze ex MLA I Hemochandra Kakching Kendra gi MLA M Rameswar Susaryaki MBC Central Church ke Dakon Khwairakpam Ibotombina ngasi pangthok liba Christmas ki thoram asigi nungi oiba wakalon asai malem asida leiriba mioiba aikhoi asi kana amata matik chaba nate ishor gi mityeng dagi sonthai maram aduga ishor na mioiba aikhoi bu kanbinaba amata ngai machabu pamu balaitana thabirakuna ngasidagi chahi lising ani gi mamangda Bethlehem da pokibane mahakna pokiba numit asibu Christmas ki thoram oina pangthokpane numit asina lakpada lamdam asida ingtha tapthaba nungsi chanaba lamdam ama purakpo oirasanu haiki Apu ibungo kanbiba Jisu Kristo na popa numit asina lakpagi iroina na ikoi Manipurda tangdu laitaba shanti amaga hena nungsinaba amaga hena bhab taminabadu oibe yananaba ikoina mapu ibungo lining thogi mafamda Manipur miyam gi damak Manipur reicha gi damak kanglai cha khudingmak gi damak purup kanglup naidana ikoi Christianity kangbuna laison tinson tawjaraga isoda partna tawjabani maramdi Manipurda Christmas kumaina lakpaga iroina na ingtha tapthaba shanti poropo irasanu haidana ikoi mayamna thawai hakchang yauna partna tawbag loina Manipurda lebiriba khudingmaki mafamdasu paujel asi thamjabani Kundari bapuru kudimangna laman singnabagi wakalon thadokuna jahi lisang sina ipai pu singi haktak tagi nungsinana leiramba iramdam adu hanjilakna bai khoi puna khona minasi haina hanagi deputy speaker oiramba amadi BJP Manipur Pradesh ki spokesperson amasu oiriba MK Preso Simrena appeal tawrakli Christian lining chatpam yoy singi ngasi malem pumba da pangthok nariba Christmas kumai asida Manipur da su Imphal gi Nagaram da leiba Tangkul Baptist Church ta pangthok liba Christmas kumai ga mari leinana wafam asi phongdokhibani ayuk anganbada ki hauduna Christian lining chatpam yoy singna tongan ba church sing da chatuna Christmas kumai sing pangthok pasida sarukyake MK Preso Simrena makhatana
Manipur thokliba irang asi athuba matamda warawisin ama puraktuna miyamna ing tapalamdam ama oirasanu Christmas kumaina lakpada khundaminariba kangluk khudimangna aigi haiba wakalon adu thadoktuna layoi kraba ipaipu singi matamda jat bijat amade achau macha khaidana amata oina nungsi chanana hingminaramba lamdam adu amuk hanna hanjinba ngamnaba aikoi pumnamakna khonaminarasi haike haukhrabati haukhre laibak thiba thodok ke aikhoi chahi ani mukshure mase aikhoi ningsing duna laiba haunate Jesu Krishna na lakpa sidi nungsiba purakpani asha purak pibani aduga phajaba punsi pina na balakpani maramaduna Manipur da laiba chati kuting makna magi apamba aningba aduga laman singnanaba madugumba wakalon mayam tokpire haraka Manipur se amuka hanna ipaipu na chatnaramba nungsinaba aduga pija bithak hospitality laiba state ama aikhoi samkat tangai phatre haibase ngasi Christmas ki paujan oina yakna semlapna pijaninge Kamjong district ki manung channa laiba chadong khuldasu Christmas ki thoram pangthokre thoram aduda social activist asang kasarna Christmas ki thoram aduda Christian lining chatpa khak natana lampak tampakta khundariba maitai singsu saruk yaduna aikhoi yelhomi sing amatani nungsi chanana laiminari haibagi paujel su miamda pere asang kasarna makha taraduna Ipa Jesus ke mapok kumon na lakpada lamdam asida santi purukpaga loinana ingna chikna leiba lamdam ama oirasanu lamdam asida khundaminariba kanglup singna amana amagi harau kumhai amade awa ana tarakpa matamda saruk yaminaba amade mateng pangminaba asina hena nungsi chanaba purukpa ngamlagani haike akhoi amaga ama mateng panaba aduga akhoi ichinaw Christian singi doctrine di amaga ama nungsinaw mayambu pija pithao ingna chingna laiminao haibase Christmas asigi main message ni adona Jesu Christ lakpo popai sidi Prince of Peace haibani adona Manipur punbada shanti inthaba tapthaba peace tu lairasnu haibase chadong news site chadong village ki tarap te gisu Manipur praja mayam bo akhoi paujel thamjari India के foreign policy की मखादा कुकी नार्को terrorist सिंह द इंसिलगा कांगखोंग चाहनबनी हाइना Justice Committee on Anglo-Manipur 1891 की President Joy Chandra Konthaujamna थायोंग द लेबा Holy Cross Catholic Church अमदे थांगयोम Baptist Church न सिंधुना पांगथोखिबा Christmas की थोरमदा खुदोल पोट पीबगी थोरमदा फोंगदोखरे Thoramatuda Justice Committee on Anglo-Manipur 1891 की Vice President KSH Samarendra Com Union की President Sarto Haukom Thayong की Chief M Achung न चिंगबना सरुक्याखी थौरंग मरी लेना जॉय चंद्रन मखा तारदुना हौजिक लूरब तानफम असिदा अखोगी मिहुत सिंगना हाई कमान की याथंग गाइरिंगैदा लमदम असि मितोपता सिना थोकपसि अफब नते थौना फुदोक्तुना लेबाक कन्ननब होनब तंगाई फदे जीसस क्राइस्ट ना अचुंबगी दमक थवाई थाकिबगुम मियांगी मिहुत सिंगना अचुंबद युमफम ओइरगा थबक तौहनिंगी सिगदब लेरबा मियोइबा अखोगी मरक्ता अमगा येंगथिनबसि थादोक्तुना तंगदु लेताना लेरसि हाइखि India na Manipura foreign policy kaya paikhan nabo foreign policy sing ase paikhan anabagi damakta ngasidi Manipur da laiba chin cookies narco terrorist hai bidi cookies sing hatan nati adu naba hai bu sing sida India gi oiba mokhogi wakalon de yumpham oiraga inchillaga thabuk thorom yam pangtholi masina maram oiraga iramdam asida aikoi kang khong chaiba iramdam adu oi haiba wafum aduni maram aduna aikoi gi miyang gi mihut ori bisingna hai kamangi wafum sing ngai ringaida Manipur se aikoi santhrebi ima ngak yori haiba wafum du yauchalageba adu iba taragadi hai kamangi wafum je thadu se ima laiba iramdam karam condition da lai haibisida yengaga aikoi miyang gi mihut ori bisingna masana khangna thabuk tawrubu kandada iramdam asi kan bangongguneba ima laiba asi kan bangongguneba None district su Christmas kumai ayuk angan badagi hauna lining ki chanabi amasung harau tayambaga loinana pangthokre Ishor ki matik magun saithabaga loinana Christmas ke harau kumai kaya su nungthil da pangthokhi kumai asi numit nini natraga humni pangthoklaba yai hairi
कांगपोपी डिस्ट्रिक्ट क्रिसमस कुमाई पांथोकली चाही अहुम हेंजिलकलबा कांगलुप की इरांग असिना मरम ओरगा फेस्टिवल असी चाही अनि पांथोकलुद्रबा मतुंग कमिटी ऑन ट्राइबल यूनिटी ना नुमित निनी खक हराव कुमाई यावदना ईश्वर की थौरम खक्तमक पांथोकननबा अयाबा पीबदगी पांथोकखिबनी क्रिसमस नुमिना लाकपदा तोंगान तोंगान ममियोई कांगलुप कयाना याइफा पाउजेल पिनरकले कैराव एसी की मनुंग चन्ना लेबा हाना इम्फाल अर्बन कोऑपरेटिव बैंक लिमिटेड के डायरेक्टर ओरंबा क्यांगबै अवांग लेकाइदगी डॉक्टर लोंगजम सुरनजॉय मियामना इपू हाइना खंगनरिबा असिनसु एसी की मनुंग द लेरिबा फुनाल मरिंग चिंगथक चिंखा फुनाल मरिंग खुनौ संदंग शेनबा मरिंग करपुर सुंगबा मरिंग न चिंगबा खुलसिंगदा चतुना क्रिसमस की थोरमदा सरुक याखरे ngasi khongchat aduga mari leinana Dr. Longjam Suranjoyna jingmi tami ani gi marakta hen achet pamari thamduna lising ani kunga tarung lakpada Manipur pumbada ing tappa hanjilakpa ngamla sanu haiki इंडिया की प्राइम मिनिस्टर नरेंद्र मोदी की विकसित भारत की पांदम यौनबा हौदोखिबा संसद खेल महोत्सव लिसिंग अनि कुनगमंगा ngasi लोइसिनख्रे थौरमसी मणिपुर की राज्य सभा की एमपी लेसेम बसना जावबना मरुएबा थौदांग लौदुना कोनुंग ममांगदा लेबा सुदर्शन हॉल बाल विद्या मंदिर द पांगथोकपा थौरम अदुदा सानबगी लमदा संगनाइरबी मियोय कया सुसरुक याके लेबाक सिनबा थुंगना पांगथोकलिबा थौरम असि स्टेट असिगी ओइनासु वीडियो कॉन्फ्रेंसिंग की खुथांगदा पांगथोकपा थौरम अदुदा इंडिया की प्राइम मिनिस्टर नरेंद्र मोदी ना वांगांखे थौरम अदुदा यूथ अफेयर्स एंड स्पोर्ट्स की डायरेक्टर मयंगबम भेटोसु सरुक याखिबका लोइनाना ओलंपियन साइखो मीराबाई अनीता कोच इबोमचाना चिंगबना लमदम असिगी सानरोइसिंगना लेबाक असिगी लौरिबा थौदांगी मतांगदा वाफम कया फोंदोकखे हौरकलिबा सानारोइसिंगना मरैबाक मरमदमगी खंदुना मांगजिल थाना साननबा अपील तौखे राज्य सभा की एमपी लेसेम बसना जावबना लाकदौरिबा लिसिंग अनि निफुगा तरेता इंडिया ना ब्रिटिश की मखुत्तगी निंग तमखिबगी चामा सुबा चही ओइगदौरिबनी हाइरिबा मतमसिदा इंडिया ना मालेम द मांगजिल थाबा चौखट पलेबाक अमा ओइनबा प्राइम मिनिस्टर नरेंद्र मोदी की पांदम थमलिबने विकसित भारत की पांदम फंगनबा लेबाक असिगी नहा सिंगबो मसा मऊ फना लेदुना साना खोनबदा माय ओनसिनहनबा अमदे लेबाक किदमक मसक थोकपा थबक तौबा हाइबगी वाखलोंदा संसद खेल महोत्सव पांगथोकपनी हाइखे सिगी सथरिबा संसद खेल महोत्सव 2025 सिगी पांडमसु 1 घंटा खेल के मैदान में हाइबा अदुमा हाइबदी अखोय से पुंग अमतंग काइथोगा सानबुंदा आइना हाइजबा अदुमा पामजबा मसादा दु खोजे पुंग अमतंगी साना खोनदरा नहा खंगदे अहल खंगदे अदगी नुपी खंगदे नुपा खंगदे अखोजे सादरगा इसायुसे फाना थंबा तिंजंग काइजंग दब भारत अमु हनबा मदुल मरम ओइरे हारगा खोजे दुमा विकसित भारत से 2047 दा कोनल धामीबा पांदम से फंगन दिवा खलंगुदा संजनबनी लिसिंग अनि कुनगा हुमदोगी मे अहुमदगी मणिपुर दा थोगलिबा कांगलुकी इरांग असिदा मियाम बुंगाक सेलिबा बीडे पर्सनल सिंग मखोइना लेंगाकता तालिबा डिमांड सिंग पीदबना मरम ओइरगा रेड जोन ओइरिबा मफम सिंगदा ngak senba toklagani hairiba se मियाम एखोइना याबंगमलोय बीडेपना तालिबा डिमांड अथुबा मतमदा पिथोक्तुना मियामबु मखाता ngak selhalu natrabadi akanba khongjang changsilagani haina association asigi grounda kainau thongthak अवांग लेकाई मियाम यावना क्लब की थौमी सिंगा लोइनाना पांगथोकपा मिफमदा याइफल लमजिंग नुपी लुप कैनो थोंगथकी सेक्रेटरी नामैराकपम शांतिबलान हाइख्रे महाना मखाताना थोगलिबा कांगलुक इरांग असिदा लेमराम इरेंगबम हाइनौपोक युमनाम खुनौ कैनो अमदि ngaइखोंग खुनौ फावबा बीडीएफ सिंगना अहिंग नुंगतिल खाइदना मियाम बुंगाक सेनबदगी अखोय तुंबा चाबा फंगलिबने मकोइना ngakpi senbidrabadi चिंखोंग चिंगयादा लैरिबा खुंगंग सिंग कुकी खुलाई पाइबा सिंगना अटैक तौनिंगबा मतमदा हेक्तमक तौरकपदा अखोयना करिसु तौबंगमलोय लेंगांगना बीडीएफ सिंगना तालिबा डिमांड असि अथुबदा पिथोक्त्रबदी ममा ओइबि सिंगसु यावना मखल मखा कया अकनबा खोंजंग पियार लेंगा की मायकता चंगसिनगनी हाइखे कैनौ थोंगथक यूथ वेलफेयर एसोसिएशन की सेक्रेटरी थिंगबाइजम दिनेशना सिक्योरिटी न खुरक हांगदन लैरिबा तोरबुंग बंगलादा हंदक कुकी खुलाई पाइबसिना अटैक तौरक्तुना मियाम लांजेनबा अदुगुम कैनौ एरिया ददि थोक्तनबा पियार लेंगांगना सिनबियु बीडीएफ सिंगना तालिबा डिमांड पिथोकपिदुना मखाताना अखोय ने ताना हिंगबा फंगनबियु हाइखि
एनुक थोंथा ओंलका की मीडिया पर्सनल सिंग असिना कोई nga खेनर लेरिबा जगह asi मखोई खुन थादोगा चटकदबगी इराग अमा लई मरम मतुना कोई हौजिक जे खुन ngaतन लेजरिबा सिक्योरिटी सिंग असिबु कोई सरकार की साइट की मियंग चंगबिदुना मखोई चटकिदना बगी दमकता मखोई की दमकता लखत पे आबो थोंदांग जा लखत पियो हादुना एनुक थोंथा ओंलका की साइट की खंजरी December Kungani Panda Sajibu Thada Tangjing Amade Kaubru Kubamlen Kabaya Halu Haiba Miamgi Kongchat Amachatkani Hainangasi Moirang Kumam Mandopta Committee on Protection and Preservation of the Historical Rights of Kaubru and Tangjing Hill Ranges na Sinduna Pangtokiba Apunba Mipam Amanawarep Lokre Mipam Aduda Federation of Haume Bisnupur District Masaloi Shang Salai Kanbalop Gege Moirang Kanglerol Kanbalop Tangjing Pana Moirang Subdivision Indigenous Development Mission Manipur Thanga Apunba Mera Paibi Lop Gege Moirang Kendra Apunba Lop Moirang Kendra Apunba Mera Paibi Imalop Apunba Nupi Lop Anul Moirang Unit Amade Lamdam Adonki Yamlaba Tongan Balop Sing Loinana Ibudo Tangjing Pamnai Bachairap Loishang Amade Ibudo Tangjing Seba Mandalgi Mihut Gayana Sarukyake Mipam Aduna Kaubru Amasung Tangjing Kubamlen Sing Kuki Narco Terrorist Singna Chahi Ani Helaba Paubuda Chatuna Kurambada Athingba Piba Amasung Ibudo Tangjing Kubamda Cross Ama Yungsin Kibagi Matangda Kayara Khana Mari Lainaba Authority the Wakalabasu Tabak Oina Pangtorak Tabadaki Pangtorak Tabaki Matangda Kananainake Haukiba April Anida CPP KT Ibudo Tangjing Seba Mandal Amasung Historical Heritage Development Organization Moirangna Governor ga Unakibada Governor na Tangjing Kubamlen dagi Pamdaba Posak Sing Lautokani Kubamlen gi Akoiba Survey Tauduna Sambal Khagani Amasung Sacred Site Asigi Tonganba SP Amalehengani PMJSY gi Makada Lambi Shemjinduna CRPF Platoon Amathamnaba Thamlaga Ngakhalagani Amasung Mathang Lakadaba Chahi Haibadi Lisingani Kunga Taruki Sajibu Thada Ibudo Kuramba Soidana Kahangani Haibagi Thazaba Pirakibani Aikoigi cultural amasung historical right matuna leiba yaroi miamgi apunba warep ki matung ina December kungani panda chatkadauriba miamgi oiba khongchat asida inat lining amasung purupunung shibiba mioi khudimangna saugat piu hairi Federation of Indian Blood Donors Organization PIBDOGI delegation team amana Parliamentary Affairs ke Pampuriba Union Minister Kiran Rijiju ga unaduna National Blood Transfusion Bill 2025 athubada chana hanaba takshin khibaga loinana bill asi pass tohanbada achauba thodang logani haibagi thajaba pirakle loinana India ki oiba voluntary blood donation amade blood transfusion services ki system da ahongba kaya purakna bhonabada hauki Chahi Taraga Manga Asida Pibdona Lokiba Todang Singbu Kiran Rejijuna Tagat Papungtorakle Hairi Delegation Team Adubulam Chinkiba Pibdogi Assistant Secretary Moirang Them Premjitna India ki state chingda thengnariba igi awat pa amade patient khudingmakta afaba piba ngamdabagi khudong chadaba hauzik chanariba blood transfusion services ki system hongdokpa amade bill asibu chana hannabagi tangai fadaba sing union minister da thamki hairi delegation team aduda pibdogi treasurer Jitendra Kumar amade pibdo youth committee ki member Ramesh Jakishu Sarugyake Makatana Pibdogi Tim Ashina Union Health Minister Gasu Atubada Unarakani Hairi Ipai Pusingna Thambiramba Chatlamba Liklam Chaukat Nabanga Sigi Mirol Singnasu Angam Batodang Lominasi Haina MLA KH Lokena Ibudho Maicho Samuro Jingkongi Taruk Suba Maicho Samuro Jingong Mapok Numit Ningsing Thoram the High Cray Maicho Samuro Jingong Togalup na Sinduna Samuro Awang Lekay the Pangtok Patorum Aduda Hanagi MLA Salam Joy MLA Kuraizam Loken Hanagi Minister Oinam Lukoy Yauna Mioikeana Sargyake Arambay Tengolgi unit Singdagi Lakpa Tengolo Sing Amadi Mioikeasu Maicho ki mitam dahay kaleka tamke MLA Kuraizam Lokena Makatana Waksingi Mangani Panba Numita Pokiba Ibudho Samuro Jingong ki Mapok Numit na Lakpada Ibudho ki Mapam dahay kaleka tambane Ibudho Maicho Sing Aduna Lamdam Asigi Wakalon Chanalon Chat Amade Tabak Kaya Amataurame Asigumaliglam Asibu Kaupadana Ngasigi Mirol Naso Tungi Mirol Gidamak Lamdam Asigi Angam Batabak Sing Tauram Lasi Haiki
ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯃꯔꯣꯝꯗ ꯄꯣꯛꯈꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯏꯙꯧꯁꯦ ꯑꯉꯥꯡ ꯀꯨꯝꯕꯤ ꯁꯦꯇꯨꯄꯨꯔ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯅꯧꯅ ꯂꯤꯡꯈꯠꯀꯗꯕ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯡꯖꯝ ꯃꯅꯣꯔꯃꯥꯒꯤ ꯃꯤꯡꯗ ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯊꯥꯡꯖꯝ ꯗꯣꯔꯦꯟꯅ ꯀꯠꯄ ꯃꯅꯣꯔꯃꯥ ꯃꯍꯩꯀꯣꯜ ꯀꯨꯝꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯍꯩꯁꯪ ꯑꯃ ꯅꯧꯅ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯀꯨꯝꯕꯤ ꯁꯦꯇꯨꯄꯨꯔ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯡꯖꯝ ꯃꯅꯣꯔꯃꯥꯒꯤ ꯆꯍꯤ 54 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯈꯣꯡꯂꯣꯏ ꯇ꯭ꯔꯁꯠ ꯕꯥꯃꯣꯟ ꯀꯝꯄꯨꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯊꯥꯡꯖꯝ ꯃꯅꯣꯔꯃꯥ ꯆꯦꯔꯤꯇꯦꯕꯜ ꯇ꯭ꯔꯁꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯤꯌꯥꯝ ꯅꯤꯜꯕꯤꯔ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯖꯣꯏ ꯆꯤꯡꯈꯝ ꯀꯨꯝꯕꯤ ꯁꯦꯇꯨꯄꯨꯔꯒꯤ ꯃꯩꯔꯥꯄꯥꯏꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯪꯒꯤꯇꯥ ꯀꯨꯝꯕꯤ ꯁꯟꯗꯣꯡ ꯑꯞꯄꯔ ꯄ꯭राइमरी स्कूल की हेडमास्टर KH इंद्रकुमार कुंबी म्युनिसिपल काउंसिल की हानगी चेयरपर्सन W प्रियो रंजन मरुएब मियोइसिंग ओइना सरुक याखे थौरम का मरी लेना थांगजम मनोरमा चैरिटेबल ट्रस्ट की प्रेसिडेंट थियाम निलबिरना असिगुंबा मणिपुर की पुवारी मुनाइदन लेहोरगदबा यामना तमथिबा थौदोक अमदा लेखिद्रबी थांगजम मनोरमा की मिंगद स्कूल अमा कुंबी माइकई असिदा महाकी मौपा नुपा दोरेन सिलगा लिंखत पिबसी यामना थागले थोखिबा थौदोक अदुना मरम ओइरगा ngasi phawba mahakpo haliba sipai sing adu jairak piu haibani adubu ngasi phawbada maduki chap chapa jairak piba leitre manipur dage afaspa mapung phan lokthu haikibani adubu hauzik phawbagi oina ek adu lokthoknabagi changsil lakhiba khongjang adusu mai paktri haiki लेखिद्रब थांगजम मनोरमा मोपा नुपा थांगजम दोरेना लमदम असिदा मचेना पामजरब मही मसिंगी लमदा हेन मिथोय मिहनब अमदे सोथरब लमदम असिगी महिरोय सिंबु खरदा ओइरबसु मतेंग पांगब ngamnab हाइदुना लेखिद्रब मचे की मिंगदा मनोरमा महिकोल असिलिंखतपनी हाइके लांगजिंग लेबा पारी मोम सिंदम संगना सिंदुना चाहिए असिगी HSLC एग्जामिनेशन पास तौरख्रबा स्कूल असिगी महिरोय सिंग ओपगी थौरम पांगथोखरे थौरम अदुदा ZEO जोन 1 इम्फाल वेस्ट युमनाम हेमचंद्रा पारी इमोम सिंदम संग लांगजिंग की चेयरमैन कम एडमिनिस्ट्रेटर S मेराजाव मैतै प्रिंसिपल S मेमचाचनु NSU इम्फाल की विजिटिंग फैकल्टी डॉक्टर K कोशना मैतै लिलोंग हाउरेबी कॉलेज के असिस्टेंट प्रोफेसर S शांति कुमार न चिंगबन सरुक याकी थौरम अदुदा स्कूल की माइकेदगी तोंगान तोंगान बमियोय सिंगना कलकपा अवार्ड सिंग यंथोकी थौरम असिगा मरी लेनाना S मेमचाना स्कूल असिदगी मैट्रिक एग्जाम पास तौख्रबा सिंग हौजिक क्लास 10 कारिबा मदि क्लास 9 तमलिबा महिरोय सिंग पुन्ना उनहनबने स्कूल असिना तुंगदा ओजा सिंगदा अहेनबा ट्रेनिंग पीबा मदि हायर सेकेंडरी हापचिनबा यावना चौखत थौरांग कया पाइखतनानबा थौरांग तौरी हाइकी आसांगबा कम्युनिकेशन पब्लिशर ओइरगा लोंगजम जॉयचंद्रन इबा सनारई नाचोम हाइना मिंथोनबा लाइरिक फोंबगी थौरम रिटायर्ड IAS कांगजम राधा कुमार जैन मणिपुर डांस एकेडमी की डायरेक्टर P बिलासना चिंगबना सरुक यादुना जैन मणिपुर डांस एकेडमी की ऑडिटोरियमदा पांगथोखरे हजि पाउगी मरथना तेन बब्रे मतंग लौमिनसी Slopeland College of Teachers Education की Master of Education M.Ed की दमक लाखलिब सेशन 2025-26 की एडमिशन तौननबगी दमक अककनब सीट खरगी खुदोंग जाबा पिजरी खुदोंग जाबा सी लौबी हौनबगी दमक मखाद पिजरीबा कांटेक्ट नंबर 9615965922 नत्रगा अखोगी ईमेल slopelandcollege@gmail.com दा कांटेक्ट तौबियु मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहली पुमनमक सिबु खुदक्ता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Dada Yibe makigano Azaba thammo Sige yumse exit PMT na checksin na laksilaga thamkhabani ne Dadarang se juhar habaga amta kidrabo Asumna mayamna na machalbu ngapshan lugum masigi yumasibu asoya ngan kokadabagi exit PMT na ngapshelli exit PMT juhar habati ngakokna na basembani German technology siya na concrete ka tokna tinago matamda kapamul amuk hena hengaladli exit PMT strength is in the way Honglagli punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghalakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break matungda mukana taram naukjari makhataba pauda inat yokhatpa luptin Manipurna Manipur pumbada lairiba kendra nipuda maitei khuding makta aikhoigi chatna kanglon nataba pumnamak thaduk minaduna inat kanbagi khongjangi saruk ama oina ngasi khak posangbam maning community hall da bal UWDO amadi khapo sangbam maira paibiga yolga khusham narga apunba mifam pangthokre ngasigi mifam na kupna khana neinaraba matungda luhongbagi thorom singda kek kakpa khudop sinaba mayai ka bachinjak chasin thaksin ba phijang ka hena khanduna sel changhan ba tokpa khunai asigi nat culture ga chana chuna daba thabak thorom amata aikhoigi miyamna pokpadagi siba phawbagi thabak thorom singda hapchindaba kha posangbam khul asigi manungda leiriba ward ahumna koliba lekai lekai da club organization amadi singlukki oiba mifam sinduna magi lekai da maring marangba inat ka mari leinaba thorom sing pangthokpa yaroi haina warep lauba lohombagi thorom singa mari leinana aki amau photo session na Jingbada sel yariba makai changhandaba pokpadagi siba phawbagi thorom singda babok mamai tabagi chatnabi ama kanna chatharak liba asi makhatana chatna handanaba ware lokre Manipur ki Chief Secretary Oiramba Prasan Kumar Singna Manipur ki tongan mafam kaya da hangdokliba relief camp sing da leiriba IDP sing tangkak ahum thokna July October amadi December phawbada magi khunda yumda loina hanjil halagani haikibadu kayamuk yamna thabakta onthokpa ngamlabano karamba district ke kari khun singda IDP kayam hanjin hanba ngamkhrabage haina kumbi kendra de mikhal thengna ki ba sanjoy hanthemna hanglakle mahana makhatana Borayangbi GP ki manung chanalaiba napat amadi tangjeng hairiba khunsing asida tangoi tanamai thadok pikraba yum amata nauna saba hauzik phawbagi oina di leitre IDP sing nauna hanjinba su leitre hauzik Manipur da paliba PR government asina state asigi irang asi political will amaga loinana loishnana ba khonadaba se laibak thibani haike Noma karma matamda aigi pokna phamlamdamduda amuktang mapung phana hanjillaga mahoksagum tangdu leitaba khuya to sitpa matam koinadagi chahi ani makhai ahun nomasida mangjada iba ningba kaigraba madugi mathakta magi nupa macha kaya ama nupi sing macha sing mamok sing sarak tamduna happy giba mayam masigi awabase mapung phana kokhanbiu Manipur lenga asina athu matamda miyam apamba se thabak to onthokbiu habasi Mari lena puna maki pung jing sinjari. Eco Network Manipur ge plastic pollution hantha hanaba luba nanba lamdam ama ohenduna environment kannana bagi khongjang ngasi sumaka tana chathari Hairok Part 2 Thauchom Laikai ge leiriba self help group ima ibel singi plastic collection center dagi ngasi su Asok Traders ka khusham narga plastic bottle amadi atai plastic ki waste kaya khongat bagi thabak chathakre ima ibel self help group singna Eco Network Manipur ge volunteer singapun silaga Hairok ki tongan ba collection Thamlamba adu Asok Traders na sel piraga leibagi tabak paikhatuna lakli haire Manipur Pollution Control Board Mahut amade Directorate of Environment and Climate Change na Manipur amade malem ki honglakliba climate change ki chaitheng asi hanthana ba khongthang singda aikhoi punna mating pangminasi Eco Network Manipur haire Manipuri Short Story Society India ki kuntragani thoi shuba annual conference amade Manipuri Short Story Festival 2025 hodok pathorong ki makhat chatharak pa oina second session da nahakpam arunana moderator oina sarukya khibaga loinana Manipuri Short Story Society India ki vice president Khaidem Kanta amade Dev Subram sarukya khi North East ki tongan mamafam kaya dagi lakpa aibi singna masana iba wari macha sing pathok kibaga loinana ahum suba amadi mari suba session makhatana chathaduna aibi kuntraromna wari macha pathok tuna thoram pangthoki wari macha pathokraba aibi singda lengyan amadi certificate loinana memento khushinaki
खांगाबोक जिला परिषद के हानगी मेंबर खुंद्राकपम राजमोहन खांगाबोक पार्ट 3 दा लेबा क्लब अमदी सेल्फ हेल्प ग्रुप सिंग खुशमनदुना नॉर्थ एवोसी दा लेबा राज मेडिसिटी हॉस्पिटल गा पुन्ना सिनमिनदुना लेमना हेल्थ वेल्थ कार्ड साबकी कैंप अमंगसी पॉपुलर यूथ क्लब की कम्युनिटी हॉल दा पांगथोखरे ngasi gi free health card sabagi thoram aduda राज मेडिसिटी हॉस्पिटल की चेयरमैन कम मैनेजिंग डायरेक्टर हाउबिजम राजन खांगाबोक जिला परिषद के हानगी मेंबर के एच राजमोहन खांगाबोक पार्ट 3 जीपी के हानगी प्रधान एम मंगलेम चाउन चिंगबना सरुक याखे हेल्थ कार्ड शेप की थौरम अदुगी मतंगदा राज मेडिसिटी हॉस्पिटल की चेयरमैन कम मैनेजिंग डायरेक्टर हाउबिजम राजेना हॉस्पिटल असिना हौखिबा मतम कयादगे मियामगी याइफनब थौरांग कया पांगथोक्तुना लागली ngasi खांगाबोक ता पांगथोकलिबासे मणिपुर की मफम कयादसु पांगथोखरे अमदे पांगथोखिगनी ngasi maksu खांगाबोक की थारगा मफम मरीदा हेल्थ कार्ड साबगी थौरम पांगथोकले राजेन मखा तारदुना अमुक साखिबा असिना राज मेडिसिटी ना लैरिबा मखै कानबा फंगनी हेल्थ कार्ड असिना इमुंग अमदा मियोय तरुक फावबा चप मानबा कानबा सिंग अदु फंगनी मसिना राज मेडिसिटी हॉस्पिटल दा अनालायंग चथबदा अनालायंग मन हॉस्पिटल बिल्डगी चादा कुनगा मंगा डिस्काउंट पीगनी OPD यावना अतई डायग्नोस्टिक सर्विसेस सिंगदसु चादा कुनगा मंगा डिस्काउंट पीगनी अमदे हॉस्पिटल असिगी फार्मेसीदगी हिदाक लेरगा चाबदसु चादा तरा मंगागी कानब पीगनी हाइकी Center for Performing Arts Hauba Marak Ngangom Laikai Deleba Sanchалegi former director Oirambi Laikidrabi Guru Lata Thongnawjambu Ningsingba Humpuga Mathoi Shuba birth anniversary ki thoram ngasi Sanchалegi auditorium da pangthokre thoram adu da hanagi art and culture minister Dr. M Nara amadi maroiba miyoi kyana sarukyake thoram adu da souvenir ama phongkibaga loinana Lata Thongnawjamna toramba thabak kayagi matangda Dr. P. Birchandra Dr. A. Radha Manbi amade Dilip Ahibamna tongan tonganba paper sing pathoki tungda sanchali ge artist singna cultural performance utki Universal Friendship Organization UFO की Holy Feast program की मनुंग चन्ना चाही लिसांग सिना चथदुना लाकपा मियामना अंद्रो मैहोफम हाइरगा खंगनाबा पनम निंगथौगी खुबमदा थौनिजबगी थौरम ngasisu खुबम असिदा महौसागुमना पांगथोखरे पनम निंगथौगी खुबमदा पांगथोकिबा थौनिबगी थौरम अदुदा UFO की जनरल सेक्रेटरी सिंह बटालियन कमांडर सिंह अमदे मणिपुर की तोंगान तोंगान मफमदगी लाकपा UFO की मेंबर कयाना सरुक्याखी हौजिक सानबगी पाव अखोगी सीनियर स्पोर्ट्स जर्नलिस्ट बयानी थौजम दगी लौबिसे बसाई थंगमिबन्ना संगाई FC ताबुंखोकपु माइथिबा पिदुना मंगा सुबा डॉक्टर मोइरांगथेम मनाउतोन सिंह अमदी मोइरांगथेम ओंबी चंद्रसखी देवी मास्टर फुटबॉल चैंपियनशिप की चैंपियन ओइख्रे संडे FC मणिपुर की मेंग मखादा ममांग थागी सेप्टेम्बर तांग कुलुमदुइदगी टीम 12 ग्रुप अहुम थोंगना खाइदक्तुना लमलोंग थोंगखोंगदा लेबा आर्टिफिशियल टब ग्राउंड चथरखिबा मंगा सुबा डॉक्टर मोइरांगथेम मनाउतोन सिंह अमदी मोइरांगथेम ओंबी चंद्रसखी देवी मास्टर फुटबॉल चैंपियनशिप ngasi लोइसनख्रे लोइसनबगी थोरमदा लमसांग केंद्र की MLA S राजेन ऑल मणिपुर सेपक तक्रो एसोसिएशन के प्रेसिडेंट वाइखोम जितेन यूरोपियन स्पोर्ट्स डिपार्टमेंट की हाना जॉइंट डायरेक्टर ओरंबा W सुशील कुमार अमदी टूर्नामेंट असिगी डोनर मोइरांगथेम जयंत कुमार ना थोरमपु सिंह ओइखी चथरखिबा टूर्नामेंट असिगी ngasi सानखिबा अरोइबा मैचता बसाई थंगमिबन्ना संगाई FC ताबुंखोकपु पेनाल्टी शूट आउट गोल तरुक मंगादा माइथिबा पिदुना चैंपियन ओइखिबने मैच असिदा टीम अनिमंगना अपिबा मतमदा गोल अमबम चनदुना ड्रॉ चटपदगी पेनाल्टी शूट आउट ना डिसाइड तौबदा बसाई थंगमिबन्ना माइ पाखिबने अपिबा मतमदा सनखिबा बसाई थंगमिबनगी गोल अदु W खोगेन ना मैच की 94 मिनिटा सनखी संगाई FC ताबुंखो की गोल अदुना N जितेन ना मैच की अपिबा मतमगी हाफ मिनिट अमदा सनखी पेनाल्टी शूट आउट सनखिबा बसाई थंगमिबनगी गोल सिंह अदुना KS राजेन खांगानबा M बिमोल चंद्र KS बोनोमाली TS भूपेन अमदी T श्याम ना सनखी संगाई FC ताबुंखो की गोल सिंह अदुना N जितेन M बिकेन L मेघचंद्र मदी गोलमई पटिलुंगना सनखी चथरखिबा टूर्नामेंट असिगी बेस्ट मिडफील्डर ताखिबा बसाई थंगमिबनगी सानरोय M बिमोल चंद्र बेस्ट गोलकीपर ताखिबा EMVFC लमलाईगी सानरोय
एन हेरा चंद्रा बेस्ट प्लेयर ताकिबा संगाई FC गी गोलमई पाटिलुंगदा सिलिलांगलिबा सिंगी माइकैदगी सेलगी मना पीदुना पोंगिंग थगोटखी टूर्नामेंट असिगी रनर्स अप ताकिबा संगाई FC ताबुंगकोकता ट्रॉफी गे लोइनना सेलोइना लुपा लिसिंग कुंथ्रा अमदी चैंपियन ओइखिबा बसाई थांगमैबंदा ट्रॉफी गे लोइनना सेलोइना लुपा लिसिंग यांखै पीदुना पोंगिंग थगोटखी आरबिन पोलो क्लब टीम ए इरोइशमामदी टीम बी मापन सुपर जूनियर बॉयज अंडर 16 स्टेट 11 पोलो टूर्नामेंट की सेमीफाइनल संग्रे ऑल मणिपुर पोलो एसोसिएशन की मेंग मखादा था से की तांग कुनमरी देगी नुपा मसा की पोलो टीम तरेट अमदी नुपी की पोलो टीम मंगा पुन्न पोलो टीम तरनिथुन सरुक यादुना इम्फाल की मपल गांजीबुंग पोलो ग्राउंड चथरीबा कुन सुबा वुमेन्स अमदी मापन सुपर जूनियर बॉयज अंडर 16 स्टेट 11 पोलो टूर्नामेंट की ngachi sanakhiba ani suba quarter final match sa Arbin Polo Club team A iroi sembana KNMM Riding School Singjamaibu panjal tara amada maitiba piduna semi final sangkhibane Arbin Polo Club team A iroi sembagi mai pakpi gi panjal singadu A Nilasandra na panjal manga M Amujang na panjal ahum amadi K Punsiba na panjal ani sankhi match asida maiti khiba KNMM Riding School Singjamai gi panjal ani aduna Ice Morning Sanamadi Asem Milan na sankhi Nupi ki sanakhiba matchana lingthoing ambi kangji lubamadi Assam Rifle Polo team panjan ahum chanaduna draw satkre lingthoing ambi kangji luki panjal ahum adu K Deventi K Is Habi amadi Y Ranjitana sankhi Assam Rifle Polo team ki panjal ahum aduna Oinam Victoria na panjal ani sankhi atopa panjal aduna N Lakshmi na sankhibane Manipur na goal kunmanga yauna punna medal kuntra manga lauduna kuntra mathoi shuba national junior thangta championship ki overall team champion oire thangta Federation of India ki meng makhada tha siki tang kunithoi degi Karambir Nagiri Chandra Bordoloi AC Indoor Stadium Saru Sarai Sports Complex Nalapara Guwahati ta chatharakiba kuntra mathoi shuba national junior thangta championship loisan khre pangthokiba championship asida Manipur gi nupa amadi nupi thangta sanaroi kuntra tare na saruk yakhibada gold kunmanga silver nipan bronze ani punna medal kuntra manga lauduna overall team champion oikhibane Kunithoi Suba Manipur Veteran Cricket Tournament ki ngachi sanakhiba match da Riz Nagamapana KSDO Kyangwei bumaiti bapi khre Manipur Veteran Cricket Association gi meng makhada mamang tha gi tang kulumdoi degi team kunma thoina group mari thongna khaidukuna Langthapal Public Ground Sathariba Kunithoi Suba Manipur Veteran Cricket Tournament ki ngachi sanakhiba match da Riz Nagamapana KSDO Kyangwei bu wicket mangada maiti bapi khibane match asida KSDO Kyangwei na toss ngamduna ahanba batting tokibada over kuntra da wicket taruk turaga run chambo kulhumdoi lauki masigi pakhumda anisuba batting tokiba Riz Nagmapana over kuntarika ball ahumda wicket manga khak turaga apiba target adu yautuna match asi mai pakhibane match asida Riz Nagamapan gi sanaroi iboyaimana wicket ama amade run kuntaruk lauduna man of the match takhi Taruk Suba Ibutho Yangbi Pakhangba Cup Manipur Village Wise Men's Open 9 Asset Football Tournament ki ngachi sanakhiba match singda DA Sanjay Mamadi Mukhai FC Langthabal mai pakhre Nomaikong Progressive Youth Club sana gi meng makhada tha sigi tang kunmathoi degi team kunna grumari thongna khaidutuna NPYC sana playground sathariba Taruk Suba Ibutho Yangbi Pakhangba Cup Manipur Village Wise Men's Open 9 Asset Football Tournament ki ngachi sanakhiba ahanba match sa ELC Nongada amadi Tam FC sekta goal amamam chanaduna draw satkre ELC Nongada gi goal adu E Suranjoy na sankhi Tam FC sekta gi goal aduna Henry na sankhibane ani suba match ki sanakibada DA Sanjembam na YSWC Sabungkhokpu goal ama sinoda maitiba pikhi DA Sanjembam gi mai pakbi gi goal adu T Vidyanandana sankhi ahum suba match ki sanakibada Mukhai FC Langthabal na Humang FC bu goal ani amada maitiba pikhi Mukhai FC Langthabal gi mai pakbi gi goal ani adu Winson namadi Dijen na sankhi Humang FC ga matangarba goal aduna A Sitaljit na sankhibane
Anisuba BYO Trophy Manipur Open 5-a-side men football tournament ki ngasi sanakhiba match na PUBG United Angthana YFC Yampembu maithipa pikre. Bright Youth Organization BYO Angtha gi meng makhada tha sigi tang taramari dagi team taramapan group taruk thongna khaidokuna BYO ground Angtha da sathariba Anisuba BYO Trophy Manipur Open 5-a-side men football tournament ki ngasi sanakhiba ahanba match na PUBG United Angthana YPC Yampembu goal ama sinoda maithipa pikhibne. PUBG United Angtha gi mai pakbi goal adu Jupiter na match ki kulumdoi suba minita sanki Anisuba match ki sanakibada Matai FC amadi Panthau FC goal amam chanatuna draw satkre. Matai FC ki goal adu kisan na match ki ahanba minita sanki Panthau FC ki goal aduna BK na match ki taramathoi suba minita sanki. Thaicheri boy hoji sanabagi makataba pauda Hairok Assembly Constituency ki MLA Oriba Thausom Rajesh Samgi Lekhidrabi Apopi Thausom Maipak Pigi Mingda Jahi Asigi Constituency ki MLA Oriba Thausom Rajesh Samgi Lekhidrabi Apopi Thausom Maipak Pigi Mingda Jahi Khudingi Pak Thokpa Maipak Pi Memorial Football Trophy ki Lakadoriba Jahi Lisingani Kunga Tarukta Pangthokadaba Marirak Suba Edition ki Mangoinana ngasi Tournament asigi Paujel Puba kilometer taragi Lamsang Lamjel Pangthokre Lamsang Lamjel ado Wangjing Kodongpokpi Sports Complex Mapadagi MLA Dr. Thausom Rajesh Samgi Loinabi Thausom Ongbi Bijay Lakshmi na lamthaki Category Ahum Thokna Khaidok laga Pangthokiba Lamsang Lamjel aduda masagi chahi humdraga mathoi suraba mioi ani ningthem pukri mamang ayang palidagi nahakpam sanatomba amadi thangmaiban hizam dewan lekaidagi S thoibana khwaidagi ahal oina saruk yakhe aduga masagi chahi tara khakta ngairiba lapupa teradagi nongpok nganbana khwaidagi naha oiba lamjel oina saruk yakhe Thasigi Kungani Toydagi Kungamari Paba Guwahati Dalaiba Karambir Nabin Chandra Bordoloi Indoor Stadium Sarujasai Sports Complex the Pangthokiba Kuntraga Mathoi Suba National Junior Thangta Championship ta Tongan ba Thangtagi event kaya da saruk yaduna medal kaya loraklaba Dithoibi Thangta and Cultural Association Moirang Oksungbungi Sanaroi Singh ngasi taramna okre Thoibi Thangta and Cultural Association Moirang Oksungbung Sanaroi Singi Mama Mapa Amade Association Asigi Sanaroi Singna Puna Sinki Batorum Aduda Thoibi Thangta and Cultural Association ki President K Bidhu Amade Thangta gi coach Singna Maru Aina Sarkyake Thangta Federation of India ki Mityang Makhada Pangthokiba Championship aduda medal loraklaba Sanaroi Singda Sililang liba Singi Maike degi Achamba Khudol pot piduna pungning thogatki All Manipur Sepak Takraw Association ki nauna khalaba office bearer singi pham sinaba ki thoram pangthokre thoram asida hanagi president KH Dorendra hanagi secretary B Durjit nauna president oiraba W Jitensu sarukyaki Roshilakpada maruiba pau amuka na pijari Campaign for Just and Fair Delimitation Sinduna Delimitation and Mikok Tina Nabagi Matangda Political Parties Sing Mihuching Yauba Mipam Ama December Kungatareta Pangtokadori Manaba Kunai Puraglaga Thong Manana Chakot Nabalambi the Mai on Sinsi Haine MLA Kuraizam Loken Haire Puro Kudimagna Laman Singnabagi Wakalon Tadoktuna Nungsina Leramba Iramdam Adu Hansilak ba Ekoi Puna Pona Minasi Haina Hanagi Deputy Speaker MK Preso Simrena Haikre Amadi Bexit Baraki Pandam Yona Bahudoki Basansat Kel Mahosab 2025 Ngasiloshin Kre
ngasi goi na de ISTV na pijaba pau matang salwe jare ming tapi besing bom kana